August tang taruk 1945 numit asdani American B-29 bomber hariba bomb puba madi bomb thadab desna na aircraft asna Japan gi Hiroshima hariba SARS gi mathakta paishilaktuna nasungda hamu le ramba Japanese singi kokthakta malim gi ahan atomic bomb little boy haina khangnari atomic bomb asai khudol tamki madu pokhaibada khudak koina micham praja lising manipurom thirai ko chada hatki numit humni gi matungda aniruk suboina Nagasaki hariba SARS tuna Fatman kauba hena fagalabe atomic bomb amagasu thada tuna atopa nupa nupi angang lising nipurom amagasu hatki pokhaibada sibana daba makha tarakpan mitsing dasu pokhaibada thadorki batam thiraba radiation amaram oiduna pukning hakchang ani mak khangmangam da prok chak thekba mi hatta mi lak hen bamasu hatki bani Hiroshima Nagasaki da bomb thada kibagi wariste masi ekwa ayambana ita tanarba warini adubu Japan gi sar anis da thada kiba tamthirba atomic bomb little boy amadi Fatman sti masi kari kamdawna sakhi haibsti ekwa ayambana khangde atomic bomb si kamdawna sai khangnab gidama pakhang ni sabi saringai wazana takpada bhabnin thina tahodraba atomic structure amadi radioactivity gi matangda tangai fadana khangdaba yaroi yam line seasonaba yaba sendong gidamak trade tawba yaba invest tawba yaba trading platform ama haijage binomo masigi f2 ekwa download toragi minasi real account singbi rupees 53,530 ne somda thokliba lisim kuntrani thoiga chama sumna tara tara asna haitringai tamada seasonaba demo account ne sida ikhoina tawdoisi graphs mathakta hagalakani natraga makhada haithrakani haibdu predict tawraga invest tawgadabani mathakta hagalakani khalagana green button nambigani makhada haithrakani khalagana red button nambigani investment button namlaga invest on masel gi chang khangani 7,000 invest tawragi yengsi invest of the real account see rupees 46,530 ka mai hore hozamu yengbiyo real account se profit yauraga rupees 59,270 suramle deposit button sira nambiraga line deposit tawsu yagani description dagi download tawbiyo adugu section biyo dongba khaki wakali thadokbiyo but now wow pictrupi ngai ekhoina metal gi matang la tamakhibado ningsingbiyo mahi oigera mapang oigera manil oigera masagi mass amadi volume leijaba pot khudingma meter ne masagi mafam amakanduna adongi koibda leiriba pot khudingma meter ni dana tamakhre mass haijakibado pot ama sagat pada changliba meter gi sang dupuni aduga volume haijakibaduna pot amana consinduna leiriba ahang space adubuni aduga atom haivesna meter se bamung sarakpa khwaidi pikpa unit sing manungda mani amani masiso amug subatomic particle haina khangnaba saruk om punsilaga mu sarakpani atom mamagi mayai chabukta leiriba nucleus sei proton na sarakpani amani makoi sei positive charge pui neutrons de neutral ne haidi makoi di charge samata pude negative charge po electrons na atom amagi nucleus ki akoi beda koina chatkani proton neutron ani sig ratio na 1:1 oina ba matamda haidi masing mana ba matamda atom apan basima neutral charge oigani haidi charge amata puroi adubo karigumba atom amada proton masing hong agadi ekoina pungtop tope element ama fangani karigumba neutron masing da hong agana ekoina isotope amoina fangani koitho question tawra gyan mangna bune atom gi maramda maroiba khanglabnina khayawjik wari nong han bahorase tamthirabe atomic bomb sarakhibagi wari horase scientists na matter machit amadagi energy chabunam puthokpa yagani haiba ideas da midyeng changba horakhi naina horakhi masigi ideas se Albert Einstein yana na khanki na thajanai adu khangzaraga so atomic bomb se man puthokibdi natte oithokani haiba German singna na khangzaraga so hiram sigi matang da thoina committee amana semadi British na hanki uranium 235 matum machamadagi sathina khudong thingai oiraba TNT ge saphu ma puthonba yagani haiba wasi scientists na mathi phongdokna bahorokpada bomb amagdamag uranium siznaba mingthonba report ama iduna British na America da khusinaki Soviet spies na so report sige ko powaro munna khangba ngomki mastaini kumhai nongai bahorok toribase American singna bomb si sanam gdama Manhattan project hariba aronba project stay da cell haitha bahoraki project sta thabak sobuda military engineer MIT scientist DuPont ko company amadi mithoiba physicist J Robert Oppenheimer amadi Enrico Fermi hariba singsi maroina kokchung sinaki makoina Manhattan project yana na kari puthokpa ngamki araibo haida
splitting the atom si khaidokduna tamthiba pokhaiba muthonba yai haibasi mokoina practically hana khangba ngamki masibai khoina nuclear fission naina khangnai gyan mang kitnaba munna tabiyo atom bomb amana mathau tawriba principles si asumna tawi madudi adomna atom amagi nucleus si masi thugaiba matamda sathina changwangba energy thadori karigi thadoriba maramda nucleus si masagi freida chumna lejaba matamda sathina changwanglaba energy duna mabu laksinduna phajinduna thamambani adomna nucleus to khaidu uba thugairubduna energy si thadorapani Manhattan project ki team maduna khwaidigi chawba khwaidigi lumba mausada ki sukrahasta dum phangjaba nucleus ama khanki amadi madu uranium ne atom khaidokpagi thabak to pangthokna kidamang uranium da top top matik magul ama chele magi isotope ama khaktadani prithivista mausada phangjaba khutsim gi nataba nuclear fission reaction thon barisna ba yagadaba element oribase araibo haida isotope haibadi element amagi chap manaba atom di oiraga proton amadi electron masing di manaba aduga neutron masing di khenaba atom sing adubune uranium atom amase proton 92 amadi neutron 146 lay ani se punsilaga atomic mass se 238 ohele asambida U238 karigumba kanda khong tawbuda chang yamdaba uranium majit kharadi isotope U235 oina phangbiyawi Siga stops the proton masing di manana 92 dum yawi adubu neutron masing di supnai 143 tamag yawi U238 tagi neutron ahum hantai U235 si masi adukimatik stable oide jette maramsina irai-laina khaidokna bai hali U235 si neutron amana thingjinba matamda U236 oirei U236 asisu sathina jettabana khudakta stable oiba jetpe tamani thokna phat khaidokna rakani stable loiva atom money adudi krypton amasung barium ne asumna U236 asna khaidum aduna ajet pe stable loiva atom money pathop ki thongs daida energy mapai amag loinana ahen neutron ahum amag su thadori sigi neutron ahum si pai thoruptuna U235 atom singda dag mathang amuk thingjin kani asumna chain reaction ama tholaktuna ahen U235 ki amasu pungkhai da khaidok nandu mamai thangdari akibagi masak phong explosion pokhai ba matholai 1945 August tang taruki ayuk pung nipan minit taramanga chatpada misam praja lak homlom amadi lanming dising ni phumdoi daiba Japan gi Hiroshima hariba sarstaida saidagi haijakhiba mong matoksing dusina duna saba little boy ko atomic bomb ama America na thada duna prithvi gi oina landa khwaidagi tamthiba khulai masna baibadu oiki inchi chamkun sangba diameter inchi kunipan oiba kg lising mari ga jamri maya lumba atomic bomb si fit lising kunthama thogi awang dagi thadrakhi amadi leima yogadaba fit lising amga sanga waningai TNT tan lising taramanga gi tamthiraba sapu ga loinana tamthina pokhai ki bago kadakta fit lising humfu wangba mai khu atek akai fulwai fula semba jengum mong man masung clouds wangna kakadalaki fit humfu wangna siningai oiba radiation nungsita sandurakhi mitang ningai oina ngan madigi ngan mangal ma khangtha thado maga jakthek pa maishana pokhai phamdudagi mai lising amagi manungda leiba mi lising marifu khudak ta hatkhi yum kai building mapham khangna manghanki pokhai bida natraga mai maishana jakthek tuna seongdaba sing radiation amu pakta khathrak tuna norok ki masak ohenki little boy thadaraba matung numit humni ki matungda little boy dagi hena fagalava fatman mingthonba atope atomic bomb amagasu nagasaki sarda thadaduna Japan achoba mangpham amu henki bani